Ngarang numidang pung tara makhairong tabada Imphal West District ki Singjamei Police Station ki manung CHANNA LEIBA PISUM NINGOM LEIRAK LEIBA yum AMADA Khamduna Thamba Gari AMADA Shakhangdaba Khutlai Paiba Shing Nongmei round mga Kapshillamle HAIRI Thawdog asi CAF NPD ki Director Asem Robertson ki yumda thokibane Shakhangdaba Khutlai Paiba Shing aduna mahaki yumda Khamduna Thamba Maruti Alto car registration number MN03P 7831 da Nongmei round mga Kapshillamle tungda mafam adu thadokuna khonglei thona chenkhibani haire Thawong asi kanana karigidamak chatharamlibano haibadudi hawjik fawbugi oina chap chana khangba ngamdre Thawdok thokpamdagi fangba paw amana hai hawjiki oina kanagumba amatana kihan khanganba amade selgi dimana chingba tawrakhiba laite haire mafam adudagi Singjamei Police Station gi teamna kapthokraba Nongmei barugi tokning khara recover tawkhibaga loinana case ama lokhatkre haina so paw asina makhatari